खुरमजरी ISTV की पाउमियंग ताबिरिब सिंह तराम नोकजरी ngasi maro bapauda kasom kulen gi lambi semba sinmi hum sakhang ba sing na phakre chayasi police medal for gallantry president police medal for distinguished service amasung police medal for meritorious service ta Manipur police ki tarang ni thoi yawe amadi national voters day thorom Manipur da su pangthok su pau saton pizari Matam sang na lambi sembi uhana dabi tawduna lakiba kasom kulen lambi semba horok pa kuidringi da sakang daba singna aska beta ani mai thak raba matung da sakang daba kulai pai bimi singna sinmi ahum su phakre tawdo tupam dagi phangma paw gi matung ina phak raba makhoi ahum si lambi sembi gi thawak tawriba ABCI infrastructure limited ki sinmi singni hari ABCI infrastructure office ki senior project engineer Vikram Thongam na phongdor pada Turel Khunungda nung paper luar pamatungda gari adu samthok laga leiringeda ngarang nubidang waram pung mangarom taba matamda kulai pabe mi mangarom lak laga bakoi hum phar ga chinglom do pushin kibani phakba musing adudi excavator gi operator oiba Bihar gi Muzaffarpur district ki manung chanba Madhupur khuldagi Binod Kumar sai kungmaga apok param chandra excavator driver oiba jiri ghata gi Raju Robidas sai kunganipan apok param Prasad amade excavator gi helper oiba Bihar gi Gramanjur Hari Prasad hi khuldagi Sibanarayan Paswal sai kun apok pasib sagar Paswal ni asma thong si nuaite lambi sembada masina chaun apan bat thintha hangani han phongdoki Yesterday when our work is going on in this riverside quarry because they are collecting our stone from our riverbed. Then after finishing our work, our member are be washing his vehicle, this and our vehicle and the excavator. Then after that, suddenly 5 people have come with arms. Then suddenly pick up our people to hillside. Simi hum phakre tabadagi Manipur police ki akhanabati mamana paksana thibum ki thabuk chatakre simi hum phaki basina maram oiduna company sina lambi sem ki thabuk lepkre lisingani taraga mari ki January ki tang kulhum doidi ki hona private company sina kasom khulgi sambrai khulda base camp hangduna thabuk suba hor khibni simi singna thabuk suriba lambi amadi nunglofam amasung sabkhaifam saram patongi jaga singda Thobal district commando ki personal singna ngak sen bi thabuk chataduna lakibani commando singna ngak seliba adugi acheng batanja lorga khulai paiba sing aduna sinmi sing adu phakibani hoju phawgi oina makhu bukari maram gi phari bano amadi mafum kadai da thamli bano haiba chap chap khang ngamdri sayasigi the public day thongga mari lenana Ministry of Home Affairs na lauthokiba police medal for gallantry president police medal for distinguished service amasung police medal for meritorious service ta Manipur police ke tarangani thoi yaure police medal for gallantry da Imphal West ke inspector Posangbam Sanjoy CID security Imphal West ke constable Guite Kamjamu president police medal for distinguished service ta inspector Sorai Sam Khomdon Singh police medal for meritorious service ta IGA DM Christopher Dongel IPS Ahano Manipur police ki Thoksom Bharat Chandra inspector CID special branch Tongbram Sanatomba MPTC Pangai Rifleman Mangjathang Haukip Habildar Yumna Maliamjau Imphal West District Constable Lashram Khamba Imphal East ke Sub Inspector Thongam Nilamani Nepal Suba Manipur Rifles ke Subedar Tes Samna Anal amasung CID Special Branch ki ASI Ningombam Dilipni Manipur Police ke officer amasung personal tragani thona medal singa si phalakpada DGP Manipur na nungai bapongdokre Election Commission of Indiana na selection batungna National Voters Day thorom pangthokpa saruk oina Manipur da election department na sinduna numita si JM holda pangthokre thormasada Manipur ge chief secretary P Silam Kunga chief electoral officer Onabikishore amasung state election commission ge commissioner Y Ramesh Chandra Saruyaki chief secretary na sinduna voters pledge tauki Voters Day ga mari lenana pangthokiba quiz competition da JNB Khumbongi N Yaifa amadi TS Kabiraj na makok state level as a competition dana
Manipuri University की N Liklai Lemon Makokta के State Election Commission के Commissioner Y Ramesh Chandra Mahirul Singh da voter card si yamna maru ebama were tabu voter webada chumna tahudra tung da pian da bakya lakani haki Secretary P Lamkungana electoral photo identity card Panglaba Singh Hiram Kuding da kana bogani Toranga si makatana pinana bonagani Isagi haki da mugtangai ba tawduna matam pumbada bot thada bahai si kawai da bani haki Ethics are the most important feature of our electoral process because identification is required. We are trying our best to prevent bogus votings and impersonation during votings. Make the people aware of their rights and their duties to play a role in the democratic process of election. District Election Officer Thobalasu Mangalang Suba National Voters Day from DC Office की conference hall the Pangtoki from Masida Marilena DC T Ranjit ADM KS Lemba Nehru Yuva Kendra Thobalgi District Youth Coordinator Y Laxman Susaruyaki Chief Minister na Mayay Lambida Impal the Hek High Takivaga Ikan Canada and Ayu Pumapan Makaram Tabamatanda Impal Police Station Manung Chanba Kasamtong Mudang Tauler Mapagi Nambul Turel Yuturbanda IED bomb organizing of Amapokai Bomb Pokai Baduda Mia Sokapan the Amata Yaukide Bomb Pokai Pamda Impalvers Gas Piauna Police Kimako Tom official sing Amadi Commando Kambu Amalakton Yang Shinki Luena Makatana Bomb Lady Hanatisan Humzan Mikatapuchataki Ning Singway Nasi Bomb Pokai Poma Sigimanaka Bomb Masu Pokai Kivaki Todok Lake Ramani Kaksing Municipal Council na Lupa Crore Amaga Lak Tara Taret Lom Sang na Saba Community Hall amang si Chief Minister Okrami Bobina Kaksing Sunab Lekaida Sangakre ngasi Sangab Toromado da MLA Y Shurchandra MLA MD Fazrahim Kaksing Municipal Council Chairperson She Subadini Devi Vice Chairman Y Nandona Singba Music na Atobe Metung Sing wana Saruyaki Civil Amadi Police ki Makok Tombo Officer kaya yauna Sangaki Community Hall si Integrated Housing and Slum Development Program Amadi Janaram Makada Center na Lupalak Kungamapan Lisung Pumatoi Amadi State na Lupalak Ahum Lisung Kungamapan Putoktuna Amadi MLA Local Area Development Pandagi Lupalak Kungamapan Lisung Humpu Amadi State Government na Hand Grant na Lupalak Yaki Taruka Lisung Tara Putoktuna Sabani Community Hall sida Multipurpose Hall Child Care Room Healthcare Room Amadi Society Consulting Room na Singba Yauri Tarongmadi Lenena Chief Minister Okrami Bobina Pongdo Kibada Government na Sakwa Thorangi Tabak Sing Packet Pada Pazal Singi Mating Yam na Dakar Way Pazal Singi Mating Yaudana Government na Project Natraga Scheme Mai Pa na Pangto Pangamloy Chief Minister na Makata na Pongdo Kibada Kaksing Area Gawina Electricity Water Supply Amadi Community Holder Kia Center na Singbagi Maramda Ahen Ba Tabak Sing Packet na ba Miyam da Tazba Piki Praja Singi Sozo Mayangi Matien Mayangi Cooperation Simati Taporasi Kanabamba Yaning the Bakorba Amalay Batar Majority si Honorable MLA and Margin and Mark Loki and Mike Yunshagi Habrati but Manaku Ubi opportunity Alokoi Mayam Shishu Matamamagi Matamama Ayi Matamloire have the shorter than you Matamloire have Kandada Alaman Harry Umang the Puru Chapia Hanati Adu Sakana Honorable Melena Nangishumahan of a Shiloi Nangishu Atopa Mahotama Lona Banikande or Langi Kande Yungi Kande Hanjalakado Mahotama Lona Banikande or Langi Yumama Topa Maslami Anna Nikande so is in a Silakani ngasi ayuk pung tramathui makarum tabada kunithu suba sam rifles na waikong chingjaw ge mafam sing da question duna thiba hum gi thabak sathakre amarom da ngasi nuktil pung ahum makharom taba matam da waikong police station gi manung chanba waikong village chingjaw da kunithu suba sam rifles ki mafam masdi khara chathok lag leiba mafam amada bomb pokai kre manak nak pada leiba mius na phondor pada bomb pokai kre matung da nongmai kap gi makhol ta ki hari haujuk phau go na bomb pokai han ki badu kanana sathaki banu haiba chap chap khang mangamdri thodo thopum da ehen ba security section duna thiba hum gi thabak chathakre pau gi maratana break matang lobinasi break matung da amukana taram oksari Republic Day na lakpada Manipur gi governor KK Pal na Manipur gi miyam da yai proposal piragli Bharat na ningkha tamba phangnama honabada thawai kat kebalu sing masing lebak asigi bipung khudik manamatam chupata kaufam thokte hari Manipur Legislative Assembly Speaker TS Lokeshwar su miyam da ya proposal piragli kanagumba mapan gi thilda matana ikoi gi ningkha tamba amadi apun bagi saktam manghan mangamloi Republic Day asina
khudam sangnam ama oiraga aikoina amaga nungsi chanana reminador leba ki oiba wathok lanthok kayada apun migi oiba thona lingzen pangthok minadaba yadaba gi tangai phadaba lei hari 3 core gi jio sina su republic day gi proposal directly lebak sibu hena ma pangal kanba wata padaba ma oinaba aikoi khudimak na hona minasi haiki hayeng pangthok ka doiba republic day asigdamakta manipur sakana kanba mong the section thorang lokhatkre Impal gi mafam kayada police na asat ok sing check toba gi thabak kan khatkre republic day gi thoromda saruk yagadaba department singi gate amadi tablo sab gi thabak kan chathanaki hayeng impal pangthok ka doriba republic day thorong mari leinana ayuk pung taruk makhai di hauna impal sar gi mafam singda lambi chatok chasin ya hong bakhara leiragani haina transport director gi cherol mana khangalagni VIP amasung invite singi natana singen ko merang khomdagi awalom da hagalakpada ka sampatagi khwai bazar maharani thong dukan thong babu thong dagi bazar khoya thong dagi not AOC sanjen thong dagi nitai pat chuthek ka sapat thong dagi chalak payaroi indo burma rota lakpa bus amasung truck singjamai thong amasung new thumbu thong la laga ko mai kai ta chalaga palace compound da khamgadabani mayang iphalam bida lakpa bus amasung truck sing na kan sapat junction dagi mamai lerga Krishnadas oil pump leraba mafam maduda mi thaba amasung hapgadabani loyana kwakithel amasung ningthem sa karong nataga khagem pali lambi da chakkigadabani national highway kontraga mapanda awanglom dagi lakpa bus amasung truck gari sing chingmarong khonang ani karak dagi kumala park bus terminus lom da chakkigadabani tidim lambi rom da lakpa bus amadi truck sing na kwakithel bazar dagi tera bazar rom da chakkigadabani jeep ka scooter auto rickshaw motorcycle chingba gari makhal khudimak ka sapat junction mana ke larambi lampak UK road ki session court mamang amasung singen ko moyang khom lambi nakal sing da thagadabani haiki India gi republic day gi thoromase korkom na thingba thambagalo na numit asida kana gumba amatana yum dagi mapal thoktana na ba korkom gi maike dagi khangalakli kana lejadraba amadi marapak thirabangang singi damakta observation home ahum amadi children home ahum sabalore atubada sangaragani haina social welfare director rangita bali waikhomna republic day ga mari lenena pangtokpa orphan home amadi special home singda chana thakna polam sing amadi sana khotna bagi polam sing yantopki thoromna haikre khokchata duda department asigi deputy director joy amadi ate official sing saruyaki yasi sanana chana ba thakna ba exercise book amadi sana khotna bagi polam sing yantoki mafam sing adudi dwell in the labor children home terakatel children home tayang the labor deaf and mute school blind school observation home mongsange the labor baby paul mental home amadi sangai paru the labor sneha bhavan ni khongchat aduga mari lenana director rangita balina sai khudigi republic day ge thoronga mari lenana pangthok tuna lakpagum ngasi su polam sing asi yan thokpani haki Under the financial year 14-15 ki manung sida khoi Ministry of WCD ki makhada akhona anova children home home amasung khoi hakochana ba thorang tawjare plus anova 3 observation homes sama Missionpur district ta Thobal district ta amasung Imphal West ta hariba observation home singsi athuba da khoi honorable minister yauna akhoi mase inaugurate tawjarani department ki oina khoina disabilities ki sidasu khoina anova schemes khara paikhatna ba haidana khoi adugi thorang tawjaba hujare maroina mentally retarded children singi Hawalali bangang singda larik lai sugi mangal ning thin lahen ge harabadi library matik sana thamba tangai phadi haina Manipur Pollution Control Board ki chairman MLA NG Bijwani ngasi khurai chinga gam lekai thingom lekta community hall and youth social development organization kam library center ama sangab gi thorom da haikre organization asina sindna panto ki thorom bada lamda modong gi maru ba miyo kya saru yaki MLA NG Bizoina makatan hakibada local area development fund gi saba salen asida library gi saruk ama yauna saba si apapa khongthang ni hausi matamda education yaudra karigum bahiram amata da kana pham leitre library da direct paba matamda education gi mangal hengelak kadori bani lekai miam na angang sing na paba ya ba direct sing library asida dan tobiu mana makatana hausi paba da kendra sida community hall kuntra gani thoi sakre adai sagada sing su wali khora kendra si apapa sanori putok na ba thabak pakal gani hana su phongdoki Nasi समाज का कोई लाइब्रेरी से तो वो इहो बोले मैं अनुदी लाइब्रेरी का सु समाज से लाइब्रेरी से तो बोले मैं लाइब्रेरी से एक दिन सुनना दिया पर आई बोसी चुम्बक सु लो सिंधु की पुकई हुए का अभी लोग लाइब्रेरी है से मस्जिदा अगर में हमसे की लो सिंह तालजी मस्जिद की हाई स्कूल एमी मिडिल इंग्लिश स्कूल सिर्फ बजट के लाइब्रेरी की मम्मी जी वो सलत है
Zirida Yalomi Missing Mapalam Gimitopna, Helak Pimatanga, Zone Committee on Inner Line Climate System Kangbu Ama, January Tankun Katreta Chatuna, Zirigi, Civil Society Organization Sing Unagadori, Kongsasida, Nona Mitop Sing Kundalita, Handanaba, Kamin Uminabagi from Sing, Civil Society Sing Unaduna Kanana Nagani. Our Omdangasi, Ayuk, Zone Committee Women Wingna, Bisnupur Wat number 8 Talaiba, Lumlang Dong, Lupilup Salenda, Lubasigi, Tomising Kusam Naduna, Bisnupur Talaiban and Manipuri Sing, Masakando Survey Pangtokre, Hayang Sumakata Sataki Hari. Komodaleba Oriental Leveler Association, Social Worker Toksom, Setabertiglam Makada, Huikia Hidakap Tokre, Association Asigi Salian, the Pangtoki, Hidakap, Tormoda, Hui Janirom Hidakap Toki Hari. Another film number, Honorabangasi, Toan, film companies, and film Mangapotok Navaya for Tony Torom Pangtokre. ISTV network na Kudol Tamba, Ketuki Filmski, Taret Abadi Pal Suba Kudol, Tabum Tarani Toy, Abadi Nomizing the tongues of Wedam Lagati, Haiba Manipuri, this dead film Ani Sigi for Tony Torom, Kasamtong top the Taliba Arki Amberzukium the Pangtokre. Tormadu the ISTV network President Kambasalam, ex MLA Bizoy Kwezam, screenplay writer El Dhanachandra, Director Kishore Kumar, Abadi Chan Hisnam Musing Saruyaki. Film Singasada Kaiku Gokul Maya Chowdhury Mate Balana Singh Artist Singh Kaya Sarvyagadori. Wanga Kivasing the Pondon Kibada, the Agi Oina film Putopuda Manipur Home Subatakali, film Yamna Putok Lagasu, Magule film Sing Putona Bonaview, National Abadi International Gatak Sangam Navaya film Sing Putokuna. I could artist sing a situation to Utok Navik Tanza, Shinana Bonaview Podonaki. Bizo Kwezamna, a film Putona Bonaminasi Haki. ISTV network President Kambasalamna. About Pilama or Hinana one that background music at Jor Potodali, Pilam Jamna Putok Pagimahuta, Magulebe Pilam or Hinana one Minasi Haki. Background score music, sound really Maduna, film the final title of Mama and the background score music say, like a Tombino Jagna. Young people of me and the Tampon of the Masi quite over and Governor Ketuki Filmski, Tarek the Pass of Film Madu section view. Amorumda, Ibado Marzing Film Key Production Anisuba, Amazon Home Suboina, Amukang Naiko, Amadi, Sari Paring, Haiba, Film Gap, Tony Toromasi, Hotel in Palda Pangtokre, Film Gilam, the Tabak Toribi Muka, Savyaki. Amukang Haiku have a Plamasida, Kaiku, Amadi, Deviana Moruba Sakam Langani, script Amadi director na Romi Maitani, Sari Payangi Plamasidana, Boni, Amadi Saritana Moruba Sakam Langani, story Amadi producer na Sangita, Amadi director na Homen Diwaini. Rollin Memorial Films Ki Mangasuba Production, Tomba Tombi have a Plamasigi Patoni Trom, Asizanims, Rotalaiba Community Hall of Pangtokre. Promoted the film from Manipuri Chairman L. Sujakanta, artist Narendra Ningom Singh Saruyaki, Plamasda Boni Amadi Momokona Singh Bakaya Saruyagadori, story, screenplay Amadi director na Rajan Leshang Temni, producer na Kamalani. Manipuri Sahitya Parishana Sindra Pangtokpa lecture, Thorongi Manung Chanbangasi, Kavi Chawa Memorial Lecture Manipur Press Club the Pangtokre, promoted the Manipur Sahitya President Professor Elangam Dinamani. Manipur Sahitya Toki, Manipur University Hindi Department Head Wedambar Professor IS Kangjamna, Hindi Yamasung Maitelongi, Korirolda Nahuna Makeup Talk Pahai Hiramas the Wanganki, Kabi Kamalamasung Kabi Chawagi Sing Lecture, Asi, Sahi on Onduna Parisat Asina Paring Nine Tatarapani Haki. Langtabal Kendri Manung Daliba Ahal, whatever Sing Butaram, Opagatorum among Si, Kagwa Kongang, Pidek Pitaliba, Ningomam, Nilakumar, Gibayum, the Pangtokre, Promoto the Kendras, Daliba Ahal, whatever Sing Bukudol, people will chair Homsu MPCC, MOBC Vice Chairman, or even Ningomam, Nilakumana, Yantoki, Man Hakibada, and over China Lakpada Ahal, whatever Sing Buharau Taram, Opagatoromasi, Pangtokpani Haki. Alaman ako by pusing sila lagi imagine sa pusing sila mo na yaning dragati kasi ay na ningjari ba masay na ningjari ba no si ning batumay hajab ki wakalo la ay na mo koy gaya ba logo na plus mo koy bo logo na alaman sing jagi na pero na bandam ta forum si pangtokpan Friends Union Club Golmohor Yos and the Naturopathy Resource Academy in Punasinduna Pre-Naturopathy Medical Camp Ama Konang Padek Pida Pangtokre New Kiana Line Kiba Camp Matuki Matang da Club Ki Secretary na Miyambu Ana Ayek Tagi Nga Tonaba Kiama Si Pangtokpuni Hana Pundoki Impal Western Club Uripok
amasung State Veterinary Department punna kusam naduna uripo kuma them lakaida hui hida kaptop ke thorom ama MLA El Nandukumar na hawdokre United Tribal Liberation Army Utlagi Defense Secretary Robert Singson sakang dapat senangarang nungtil Jurasanpur Police Station yang manung janba di Baisong Kulmayada nungmaina kap tuna halam lehari. Hausik marak tanah atin membreak amatanga amukan nominasi. Amukan taram nok seri. Lambung takhel mamlaka Youth Development Organization nasu sinduna. Klabasigi salienda hui da kap gi kem am pangtuk tuna hui chamarong da kap tokre klabasigi make digi Veterinary Department butakor pungtukli. Nakama palta lebi kumari kongpai latpam angusna debida lisingani taraga marigi National Youth Award pirak kraba matungda ngasi Brahmapur gururi mamlakai da lamjing Thawan Association sinduna harau taram opagi thorom ama association sigi salena pagtokre thorom maduda association secretary Uma Devi na hakibada kumari angusna na tawkiba skill development training health awareness singba kaya adubu sakanguna bahasakana mana asi pirak pani haki Manipur Literary Society Impal ki President Oiramba Samay Latpam Prahlada Sarmana Iba Rajasri Bhagat Chandra Mahaki Mangluraba Mapok Sahi Amasung Samu Angauba Phakiba Matam Haina Mingthon Malarik Amangasi Manipur Hindi Parisata Manipur University Vice Chancellor Professor S. Nandakumar Sarmana Pongkre Society ki President Sagul Semlan Chen Maitesu Thomas Dasar Yaki Thangwaiban United Club ki building ngasi Thangwaiban Kendra ki MLA Khomuksam Joy Krishna Sangha dona miyam da kusna kre Sangha bi thoromda IMC ki councillor Puna Chandra Madi Nutan Chandra yauna club ki president Susar Yaki MLA Joy Krishna sakho thorong ki thabak packet pada miyam na punna lingzen manana junction mina baba thau tai hane phongdoki Manipur Sarkar ki department ayamba fail oire Center degi thadrak pa sel yanthok na dona thika tawduna lairi haina BJP National Executive Member S.A. Santikumar ngasi payeng da pangthok pa BJP Mass Enrollment Campaign ki thorom da haikre thorom da ex-MP BD Bering Hanagi Minister N. Biren Hanagi Minister of State S. Rajan BJP ki former Vice President Y. Khemchan Uripo Kendra ki Mirem Oikiba Dr. Nandusu Saruyaki Wangang ki masingna Manipur ki mafam kaya da BJP da mingchan bagi khongtang changchiliba sida miyam na mating pangbiu Manipur da Congress sasan mutalasi Prime Minister Narendra Modi na awang nung poklamdam sokana bhonaragli Impal jiri lam BSC kumang soksna samgalakli habo wafam sing phongdoki SS Santikumar na Congress na miyam gi awaba udana miwai khara khakta mai onsin da dunare masna lambi thong mai ising amadi ana layeng gi thabak thorom sing kham theng na sothare center na thadrak pa scheme kaya education department na manghale school kaya sendal lambi othokle chief minister na sports university sana phom pi dabadagi hojik sabangam dan laire haki sports bi thawai do means manipur ki naam se thawai jawne loge sarkar na ni ke ta ko ho ya ko uju ko ko da na ni ke ta thanu si kari no ja na 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 hum de ni ai ko ni sinari wo ba ta ga ha ke mayam pura la ha ke asi ngasi manipur di praja sin da ai tam de wo am de ma je ko wi na ba na yo na ka de sports ni si se am kala ke ku gi ti ai na ni Thorom ga mari lena en biriana haikibada awon baba purak na bahona bahai basi lamdam sigi tawdaba yadra bamani BJP na ching tam khaidna hom purak na bahona gani haiki aikoi Manipur da BJP sarkar ma lakpa tarbadi Manipur gi sotharaba chingi lamda amadi tampak lamda green revolution pangthok galwena Manipur da thau phangdaba isenau sing IT information technology puthonaba ekoi mayam honam megini indrasida campaign ngasi da nate masing langam da pangthoki gani morsa hojik leriba sontari besu kakhan na ba mating tawani mi lising manga gi mathakta enroll tawani sigelwena na ngambungam labadi lising tarasu tawna ba hona gani haina koi asa tawjari Swas Bharat Mission gi manung channa ngasi Bharatiya Janata Yuva Morcha na sinduna khuraman kathil da leibra kathil sigi kathil mari maki amorakai sing sendok pagaloina na amorakai hamna na patra thamagi thorom ama pangthokre thorom da BJP Manipur State ki President T Sawa Yuva Morcha ki President O Males amadiate mi ka sarubya ki President Sawana mission sigi makhada na da yekta na leina na ba sung lu na na lehena na bagi pandam da thorom si pangthokpani aitai kathil sing da su pangthokki gani haiki Lunan lainana bagidamukta asigumba Narendra Modi ji ki program Swachhta Bharat haiba program ase masilebak punamangna yawbina ba praja punamangna yawbina basu ana apil tawjari
ngasi mathang da khoina mathang kathel kaya da mathang tathajagani Yuba Morsa ki President O Malesna ngasi thamliba amona kai hapna ba patra sining thina season na biduna kaithel gi phibam luna na thamna ba honamina si haike dustbin thamgadriba potse phatrabase masi dharka yam maru oising da khoin thamsi aduna manipur gi people singda adiga praja singda ina khoina pjm gi traffic gi khoina khangan jaribadi khoina isa na khangna dustbin haiba potse yumdong khonding da thambiu aduga masi hapagi haina bisi leibiu haiwa phamsi media gi thongda ina apin tawjil Manipur State Sumang Lila Council Sinduna Palace Compound Laiba Iboyama Sumang Lila Salian da Satariba Trama Thurak Suba Ningtham Kumai gi ngasi Trama Thurak Suba Numitta Tomthin Artist Association gi Arang ba Thawan Misak haiba Sumang Kumai utkre Lai hamantana Sumang Kumai asigi aibani Lai Ibotomina Lamjing Lam Takpa amadi Tombi Sanana Music Director ni Legal Aid Clinic Hawaii Kramna Sinduna no magi oiba legal awareness thoroma Hawaii bimaya likai taliba ibudo pakhangba community hall pang thokre thormasada district and session judge Impal East A Guneswar Sharma advocate CS Momon B Supriya Masung L Chandra Kumar su sarwiyaki advocate Supriyana mapa singna macha singbu chahi nauna luhong biba sina crime kya thokna bigi maram oi Impal East Masung thobalna domestic violence khwaidagi wangli mamangi chahida Impal Family Court Kainabigi case Sohom Henalaki, Advocate Chase Momona, Child Trafficking Tingbra Mama Passing it on Yamna Chawi, and Gilam da Kangdabakia Ladabasu, Legal Aid Clinic Tagi Mating Lobby Haki.